ꯃꯐꯝ ꯑꯗꯨ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯕꯥꯔꯥꯛ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯁꯨ ꯑꯣꯏꯕ ꯕꯤꯅꯥꯀꯥꯟꯗꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣꯔꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯄ ꯐꯥꯏꯔꯦꯟ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯉꯟꯕ ꯁꯔꯨꯛꯅꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯃꯤ꯫ ꯃꯦꯟ ꯔꯣꯗ ꯑꯗꯨꯗꯒꯤ ꯑꯣꯏ ꯊꯪꯕꯗ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯆꯥꯎꯇꯛ ꯇꯧꯕ ꯂꯝꯕꯤ ꯂꯩꯔꯛ ꯑꯗꯨꯗ ꯕꯣꯂꯦꯔꯣ 3 ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯃꯇꯥꯏ ꯃꯇꯥꯏꯗ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯐꯝꯂꯤ꯫ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯕꯣꯂꯦꯔꯣ 3ꯗꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯒꯦꯁ ꯍꯥꯎꯁ ꯑꯃꯗꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯦꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯈꯥꯝꯂꯝꯃꯤ꯫ ꯕꯣꯂꯦꯔꯣ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯨꯝꯊꯅꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯕꯣꯂꯦꯔꯣ ꯑꯗꯨꯗꯒꯤ ꯊꯋꯥꯟ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ 4 ꯊꯣꯛꯂꯛꯇꯨꯅ ꯊꯋꯥꯟ ꯍꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ "ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ"꯫ ꯊꯋꯥꯟ ꯃꯥꯒꯤ ꯒꯣꯒꯜꯁ ꯑꯃꯨꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯐꯒꯅꯤ, ꯑꯣꯖꯥꯗꯤ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯀꯣ"꯫ "ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯋꯥꯟꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯑꯃ ꯅꯝꯕꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯃꯅꯤꯄꯨꯔꯗꯒꯤ ꯁꯛꯅꯥꯏꯔꯕ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯂꯕ ꯃꯁꯥꯒꯤ ꯆꯍꯤ 38-39 ꯁꯨꯔꯕ ꯐꯤꯜꯝ ꯃꯦꯀꯔ, ꯗꯥꯏꯔꯦꯛꯇꯔ, ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯤꯕ ꯑꯣꯖꯥ ꯕꯤꯄꯤꯟ ꯑꯁꯤꯅ ꯀꯁꯥꯔ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯏꯕ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠꯅꯤ꯫ ꯊꯋꯥꯟꯒ ꯑꯣꯖꯥ ꯕꯤꯄꯤꯟꯒꯒꯤ ꯃꯅꯥꯛꯇ ꯁꯣꯃꯦꯁ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯃ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯣꯖꯥꯗꯤ ꯑꯍꯟ ꯁꯨꯡꯑꯣꯏ ꯑꯣꯏꯁꯟꯗꯦ, ꯍꯛꯆꯥꯡꯁꯦ ꯁꯦꯡꯅ ꯂꯩꯗꯥ꯫ ꯆꯥꯕ ꯊꯛꯄ ꯈꯔ ꯆꯦꯛꯁꯤꯟꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤꯅ ꯑꯍꯜ ꯑꯣꯏꯁꯟꯗꯕꯒꯤ ꯍꯤꯗꯥꯛ ꯑꯣꯏꯔꯝꯂꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯃꯦꯁ ꯊꯋꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯕ ꯑꯦꯁꯤꯁꯇꯦꯟꯠ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯊꯋꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯅꯤ꯫ ꯊꯋꯥꯟ ꯍꯣꯏ ꯄꯨꯂꯞ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯤ ꯐꯝꯐꯝ ꯀꯥ ꯑꯆꯧꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯊꯛꯅꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯏꯀꯣꯏ ꯀꯣꯏꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ "ꯍꯛꯆꯥꯡ ꯇꯦꯛꯈꯠꯅꯕ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯄꯥꯏꯁꯦ, ꯁꯤꯅ ꯐꯔꯦ꯫ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯕꯥꯗ ꯆꯥꯁꯤꯜꯂꯛꯂꯕꯅꯤ"꯫ ꯑꯣꯖꯥ ꯕꯤꯄꯤꯟ ꯆꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯒ ꯍꯪꯂꯛꯂꯝꯃꯤ꯫ "ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯁꯝꯂꯞꯄꯕꯨꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ, ꯁ꯭ꯀ꯭ꯔꯤꯞꯇꯤ ꯆꯥꯎꯔꯥꯛꯅ ꯏꯕꯤꯔꯕ꯭ꯔꯥ"꯫ ꯊꯋꯥꯟ ꯃꯈꯨꯠꯇ ꯆꯥ ꯄꯥꯏꯅ ꯄꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯁ꯭ꯀ꯭ꯔꯤꯞꯇꯤ ꯆꯥꯎꯔꯥꯛꯄ ꯏꯔꯒ ꯄꯨꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯏꯅꯦꯜꯗꯤ ꯇꯥꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯔꯤꯁꯔꯆ ꯋꯥꯔꯛ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯤꯞ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯁꯤꯒꯤ ꯁ꯭ꯀꯣꯂꯔ ꯈꯔꯒ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯤꯞ ꯑꯁꯦ ꯐꯥꯏꯅꯦꯜ ꯇꯥꯒꯗꯕꯅꯤ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯒ ꯂꯩꯅꯔꯛꯄ ꯃꯔꯤꯁꯤꯡ ꯎꯠꯄ ꯁꯣꯔꯠ ꯐꯤꯜꯝ ꯑꯣꯏꯕꯅ ꯃꯇꯝ ꯆꯪꯅ ꯈꯔ ꯊꯤꯖꯤꯟꯈꯤꯒꯅꯤ"꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ "ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯍꯌꯦꯡ ꯄꯨꯜꯂꯒ ꯔꯤꯁꯔꯆ ꯋꯥꯔꯛꯇꯣ ꯇꯧꯕ ꯌꯥꯔꯅꯤ꯫ ꯑꯩꯒꯤ ꯑꯣꯐꯤꯁꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯔꯦ"꯫ ꯁꯣꯃꯦꯁꯅ "ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯁꯤ ꯀꯔꯤꯝꯒꯥꯟ ꯆꯠꯄꯒꯤ ꯂꯝꯕꯤꯒꯤ ꯁꯥꯄꯝ ꯈꯨꯜꯗꯨꯅꯤꯀꯣ"꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ "ꯃꯥꯅꯤ"꯫ ꯊꯋꯥꯟꯅ "ꯑꯩꯈꯣꯏꯅ 2012ꯇ ꯏꯟꯗꯤꯌꯥꯟ ꯄꯦꯅꯣꯔꯥꯃꯥ ꯆꯪꯕ ꯃꯇꯝꯗ ꯂꯥꯛꯂꯝꯕꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯆꯠꯂꯤꯕꯁꯤꯅꯤ, ꯐꯅꯌꯥꯝ ꯍꯣꯡꯂꯝꯂꯅꯤ"꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ "ꯈꯔ ꯃꯈꯩꯗꯤ ꯍꯣꯡꯕ ꯇꯥꯕꯅꯤ꯫ 2012ꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯍꯤ 10 ꯍꯦꯜꯂꯦꯗꯣ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯗꯤ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯐꯤꯂꯝ ꯅꯝꯗꯨꯅ ꯃꯅꯥ ꯀꯌꯥ ꯐꯪꯂꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯍꯣꯏꯒꯨꯝꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤꯅꯦꯍꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯖꯔꯒꯦ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯤꯡ ꯈꯔ ꯈꯔ ꯅꯞꯆꯕ ꯑꯁꯤꯅ ꯃꯤꯅ ꯈꯔ ꯈꯔ ꯈꯪꯕꯤꯔꯤꯕꯅꯤ꯫ ꯑꯣꯖꯥ ꯈꯣꯏꯒꯤ ꯃꯇꯦꯡꯅꯅꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯖꯈꯤꯕꯗꯣ꯫ ꯑꯩꯈꯣꯏꯅꯅꯦ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯂꯧꯖꯈꯤꯕꯗꯣ꯫ ꯑꯣꯖꯥ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯎꯍꯟꯕꯤꯔꯒ ꯋꯥꯍꯩꯗꯣ ꯑꯣꯟꯅꯗ꯭ꯔꯣ? ꯑꯣꯖꯥ ꯈꯣꯏꯒꯨꯝꯕ
ꯑꯈꯪ ꯍꯩꯔꯕ ꯀꯌꯥ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯖꯕꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯃꯥꯏ ꯄꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯋꯥꯟ, ꯁꯣꯃꯦꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯊꯥꯡ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯃꯤꯇꯝ ꯑꯃ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯋꯥꯟ ꯍꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯑꯗꯨꯗ ꯌꯥꯎꯕ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯃꯤꯇꯝ ꯂꯩꯔꯤꯕ ꯑꯗꯨ ꯈꯔ ꯍꯦꯟꯇꯣꯛꯂꯒ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯥꯄꯝ ꯈꯨꯜ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯆꯧꯕ ꯑꯗꯨꯗ ꯊꯋꯥꯟ ꯍꯣꯏ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯖꯤꯟꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯁꯥꯡꯕ ꯑꯗꯨꯒꯤ ꯃꯇꯥꯏ-ꯃꯇꯥꯏꯗ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯃꯅꯥꯁꯤꯡ ꯏꯁꯪ ꯁꯪꯅ ꯄꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯁꯝꯕꯜ ꯅꯦꯝꯅ ꯄꯔꯦꯡ ꯈꯥꯗꯨꯅ ꯌꯨꯝ ꯑꯃꯒ ꯑꯃꯒ ꯇꯥꯏꯅꯕꯗ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯤꯕ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯊꯋꯥꯟꯅ ꯒꯥꯔꯤ ꯇꯣꯡꯅ ꯈꯨꯜ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯜꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤꯗꯤ ꯐꯖꯅ ꯁꯦꯝꯒꯠꯂꯝꯃꯤꯅꯦ꯫ ꯃꯣꯗꯦꯜ ꯚꯤꯂꯦꯖꯀꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯣꯟꯗ ꯈꯝꯂꯝꯃꯤ꯫ ꯊꯋꯥꯟ ꯍꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤ ꯁꯪꯒꯥꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯁꯨ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯃꯥꯒꯤ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯟ ꯍꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯇꯔꯥꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫" ꯊꯋꯥꯟ ꯍꯣꯏ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯣꯖꯥ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯣꯜꯂꯛꯄ ꯎꯠꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯋꯥꯟ ꯍꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ "ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯖꯕ ꯏꯝꯐꯥꯜꯗꯒꯤ ꯏꯕꯨꯡꯉꯣꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤꯗꯣ ꯉꯁꯤꯗꯒꯤ ꯊꯤꯖꯤꯟꯕ ꯍꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯊꯨꯕꯗ ꯅꯝꯕ ꯍꯧꯒꯗꯕꯅꯤ꯫" ꯅꯨꯄꯥ ꯑꯃꯅ, "ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯖꯩꯗ, ꯃꯃꯥꯡꯗꯁꯨ ꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥꯗꯁꯨ ꯎꯈ꯭ꯔꯦ" ꯍꯥꯏꯅ ꯊꯋꯥꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤ ꯁꯪꯒꯥꯏ ꯑꯗꯨ ꯄꯤꯛꯇꯛꯅ ꯃꯊꯣꯜ 2 ꯁꯥꯕ ꯌꯨꯝꯅꯤ꯫ ꯑꯆꯧꯕ ꯁꯨꯃꯥꯡ ꯑꯃ, ꯃꯃꯥꯡꯗ ꯑꯦꯟꯁꯥꯡ ꯊꯥꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗꯅ ꯎ ꯀꯌꯥ ꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯄꯨꯋꯥꯔꯤ ꯁꯦꯝꯈꯤꯕ ꯀꯁꯥꯔ ꯂꯝꯗꯝ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯕꯔꯥꯛ ꯇꯨꯔꯦꯜ ꯆꯦꯜꯂꯤ꯫ ꯊꯋꯥꯟ ꯍꯣꯏ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ, "ꯏꯕꯨꯡꯉꯣ, ꯑꯣꯐꯤꯁꯇ ꯐꯝꯁꯤꯔꯥ? ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯐꯝꯁꯤꯔꯥ?" "ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯐꯝꯁꯤꯗ ꯑꯣꯖꯥ꯫ ꯑꯣꯖꯥ ꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯁꯨ ꯌꯥꯝ ꯐꯖꯩ꯫ ꯃꯄꯥꯟꯁꯤꯗ ꯐꯝꯃꯒ ꯈꯟꯅꯔꯁꯤ ꯑꯣꯖꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯣꯏ ꯆꯦ ꯆꯥꯡ ꯄꯨꯊꯣꯛꯇꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ, "ꯑꯗꯨꯗꯤ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯊꯥꯡ ꯇꯥꯒꯤ ꯁꯤꯟꯇꯥꯛꯄ ꯑꯃ ꯂꯩ, ꯃꯥꯒꯤꯗ ꯆꯠꯂꯁꯤ, ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯅꯨꯡꯉꯥꯏꯅꯕ." ꯊꯋꯥꯟꯅ, "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯣꯖꯥ꯫ ꯀꯌꯥꯝ ꯂꯥꯞꯄ ꯃꯐꯝꯅꯣ? ꯒꯥꯔꯤꯗ ꯆꯠꯁꯤꯔꯣ?" "ꯏꯅꯛ ꯅꯛꯏꯗ, ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯈꯣꯡꯅ ꯆꯠꯂꯁꯤ." ꯁꯣꯃꯦꯁꯅ, "ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯁꯤꯜꯂꯛꯑꯒꯦ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟ, ꯊꯋꯥꯟ, ꯁꯣꯃꯦꯁ ꯃꯈꯣꯏ ꯄꯨꯟꯅ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯃꯊꯛꯇ ꯈꯣꯡꯅ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯣꯃꯦꯁꯅ, "ꯁꯤꯅꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯍꯥꯏꯔꯤꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯑꯉꯥꯡ ꯑꯗꯨꯅ, "ꯍꯤꯒꯁꯨ ꯍꯣꯜꯂꯤꯅꯦ꯫ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯒꯤ ꯑꯁꯦꯡꯕ ꯎꯕꯁꯤꯗꯤ ꯀꯩꯅꯣꯝꯃ ꯐꯥꯎꯋꯦ, ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯅꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯇꯥꯈꯤꯕ ꯃꯩꯇꯩꯁꯤꯡ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯅꯔꯤꯕꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯐꯝ ꯑꯁꯤꯒ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒ ꯂꯩꯅꯈꯤꯕ ꯃꯔꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒꯝꯚꯤꯔ ꯁꯤꯡ ꯅꯤꯡꯊꯧꯅ ꯄꯥꯜꯂꯝꯕ ꯂꯝ ꯂꯩꯔꯤꯕꯅꯤ." ꯁꯣꯃꯦꯁꯅ, "ꯑꯣꯖꯥ, ꯀꯁꯥꯔꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯑꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ?" "ꯃꯩꯇꯩ ꯃꯁꯤꯡꯁꯤ ꯀꯁꯥꯔ ꯈꯛꯀꯤ ꯑꯣꯏꯅꯗꯤ ꯀꯌꯥꯃꯨꯛ ꯇꯥꯕꯅꯣ ꯈꯪꯗ꯭ꯔꯦ,
ꯑꯗꯨꯕꯨ ꯕꯔꯥꯛ ꯇꯝꯄꯥꯛ ꯑꯁꯤꯒꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯀꯁꯥꯔ, ꯍꯦꯂꯥꯀꯥꯟꯗꯤ, ꯀꯔꯤꯝꯒꯟꯖꯀꯤ ꯄꯨꯟꯅ 70,000 ꯈꯔ ꯍꯦꯟꯅ ꯇꯥꯏ꯫ ꯑꯗꯨꯗ ꯑꯁꯥꯝꯒꯤ ꯄꯨꯂꯞꯅꯗꯤ 1,70,000 ꯈꯔ ꯍꯦꯟꯅ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯆꯤꯠ ꯃꯆꯤꯠ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅ ꯆꯍꯤ 7 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯆꯦꯜꯂꯛꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯅꯩ꯫ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯖꯥꯏꯁꯤꯡꯒꯤ ꯃꯇꯝꯗ ꯀꯌꯥ, ꯆꯧꯔꯖꯤꯠ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯀꯌꯥ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯈꯤꯕ ꯑꯁꯦ ꯆꯍꯤ 1,900ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯛꯂꯕꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯕꯨ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯁꯛꯈꯪꯕꯤꯌꯨ ꯍꯥꯏꯅ ꯇꯛꯅꯔꯤꯕꯅꯤ꯫ ꯊꯋꯥꯟꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯣꯖꯥ꯫ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯇꯥꯔꯕꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯑꯣꯏꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒꯤ ꯁꯪꯒꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯁꯤꯗ ꯀꯨꯝꯊꯔꯒ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯣꯔꯕꯥꯟ ꯑꯗꯨꯗꯒꯤ ꯌꯨꯝꯁꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯊꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯃꯗ ꯆꯪꯈꯤ꯫ ꯊꯋꯥꯟ ꯍꯣꯏ ꯊꯥꯡꯇꯥꯒꯤ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒꯤ ꯁꯪꯒꯥꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯑꯗꯨ ꯑꯔꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯒꯤ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯁꯨꯃꯥꯡ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯊꯥꯡꯇꯥ ꯇꯝꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯊꯋꯥꯟ ꯍꯣꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯄꯗꯒꯤ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯁꯣꯃꯦꯁꯅ ꯃꯤ ꯌꯥꯝꯅ ꯇꯝꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯍꯩꯒ ꯆꯥꯎꯅ ꯇꯝꯂꯝꯕ ꯑꯁꯤꯗꯤ ꯇꯨꯕꯨ ꯆꯨꯡꯉꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯡꯇꯥꯒꯤ ꯁꯤꯟꯇꯥꯛꯄ ꯑꯣꯖꯥ ꯃꯅꯤ ꯁꯨꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯁꯪꯒꯣꯏꯗ ꯁꯥꯟꯅꯔꯤꯕ ꯃꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ "ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯍꯣꯏꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯣꯖꯥ ꯃꯅꯤꯗ ꯅꯣꯂꯨꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯅꯤ ꯊꯋꯥꯟ ꯍꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ ꯕꯤꯄꯤꯟ, ꯂꯥꯎ ꯂꯥꯎ, ꯁꯤꯗ ꯐꯝꯃꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯊꯋꯥꯟ ꯍꯣꯏꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯅꯤꯅ "ꯏꯕꯨꯡꯉꯣꯁꯤꯡ ꯑꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯑꯣꯖꯥ ꯕꯤꯄꯤꯟꯗ ꯍꯪꯂꯛꯂꯝꯃꯤ꯫ "ꯑꯣꯖꯥ, ꯃꯥꯒꯤ ꯃꯤꯡꯅ ꯊꯋꯥꯟ ꯀꯧꯏ, ꯃꯥꯒꯤꯅ ꯁꯣꯃꯦꯁ ꯀꯧꯏ꯫ ꯃꯈꯣꯏ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯩꯇꯩꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯄ ꯑꯇꯦꯟꯕ ꯐꯤꯂꯝ ꯑꯃ ꯅꯝꯅꯅꯕ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯣꯖꯥꯗꯒꯤꯁꯨ ꯃꯇꯦꯡ ꯅꯤꯖꯕ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯊꯋꯥꯟꯅ "ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯀꯌꯥ ꯑꯣꯖꯥꯗꯒꯤ ꯈꯪꯖꯕꯗ ꯑꯣꯖꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯅ ꯑꯣꯖꯥ ꯃꯅꯤꯗ ꯐꯨꯔꯤꯠ ꯑꯃ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯅꯤꯅ ꯀꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯔꯦ ꯌꯥꯔꯦ, ꯐꯝꯃꯨ ꯐꯝꯃꯨ꯫ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤ꯫ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ, ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯂꯦꯟ ꯂꯝꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯛꯄ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅꯣ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯅꯕ ꯑꯏꯕ ꯑꯣꯏꯅ ꯊꯦꯡꯅꯕꯗꯗꯤ ꯈ꯭ꯔꯤꯁꯇ 1758 ꯑꯗꯨꯋꯥꯏꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯄꯗꯒꯤ ꯃꯊꯪꯗ ꯑꯁꯥꯝ, ꯀꯁꯥꯔ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯦꯡꯅꯩ꯫ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯅ ꯕꯔꯃꯤꯁꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯗꯨꯅ ꯑꯣꯠ ꯅꯩꯕꯗ ꯂꯥꯟꯖꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯆꯤꯠ ꯃꯆꯤꯠ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯌꯥ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ꯫ ꯑꯣꯖꯥ, ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕꯤꯌꯨ꯫ ꯉꯁꯤ ꯈꯛꯇꯅꯗꯤ ꯂꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯖꯈꯤꯒꯅꯤ꯫ ꯑꯣꯖꯥꯗꯒꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯧꯁꯤꯟꯖꯒꯦ꯫ ꯆꯥ ꯑꯃꯃꯝ ꯊꯛꯂꯒ ꯃꯈꯥ ꯇꯥꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯪꯒꯣꯏꯗ ꯁꯥꯟꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥꯁꯤꯡꯅ ꯈꯨꯗꯩ ꯅꯥꯃꯩ ꯇꯥꯈꯠꯇꯨꯅ ꯁꯦꯠꯂꯝꯃꯤ, ꯅꯨꯄꯤꯁꯤꯡꯅ ꯐꯅꯦꯛ ꯁꯦꯠꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯅꯤꯅ "ꯆꯟꯆꯟ" "ꯂꯥꯛꯆꯔꯦ ꯑꯣꯖꯥ"
Chanchan sanarambadagi magi ojana kaurakpa aduda sangoi adudagi thoraklami. Thawansu ojamanina sanapam sangoi aduda kauriba nupi macha aduda yenglui. Kasar lamdamgi maitai chanura laisabi pharaklebi Chanchan ubada Thawan kainoma tawkhre. Chanchanna sangoi adudagi taha lakliba mawong aduda Thawan mamit kuptaba makhai yenglami. Thajagumna inglabi maithong saji mita ningdu yairibi samlang ningthirabi saban. Thawandi mana phamliba adu kadaidano haiba phawba kauduna Chanchan da yengduna wakhal amada tawrami. Chanchan magi ojagi nakta changlaktuna hanglaklami. Kari takpigadabano oja? Yengu to. Napan Bipin ga lakminariba nabungsing ase Imphaldagini. Makoi pilam ama namnanaba thisinaba laklibanine. Chanchan momon noktuna Thawan hoida onsilaktuna noloklami. Thawandi Chanchanda adumak mamit hongdana yengli. Chanchana yenglakpada michana rami. Chanchan so Thawanda haifet yenglamlaga mamai leithokki. Somesna Thawangi mawong adu khanglami. Ojamanina cha amamam thaklaga wari sanage. Imungda changlaga cha khara lolo. Hoi oja. Asi hairamlaga Chanchan imungda prap changki. Thawan hoi ojamani hoi wari kaya sanaraba matungda chatnanaba thoraklami. Thawan chatna sangoida Chanchanna angang kharaga thang haiba takpiriba adu yenglami. Chanchan su Thawanda haifet yenglaklami. Oja Bipinna adudi oja ngasigidi akhoi amuk yaujarage. Hayeng amuk lakjarage. Thawanna so hayeng amuk lakjarage oja ngasigidi yaujarage. Phani ibungo. Asi haiduna Thawan hoi halakhi. Numidangni guest house aduda Thawan makhoigi kada script sing puthokduna makhoi crew pulap watanarami. Adudi hayengse Ojamanigida hana chalaga Khaspur Rasbarida chalase. Mafam aduda thokiba Leima Indu Prabhagi warido thizilurase. Thangtagi mioi kharasu yawba yabra haibado Ojamanida hanglase. Somesna adumaina tawrase. Hayengdagidi principal photography so hauba yabra yenglase dudi. Spota chalingai duda. Yenglase. Nupa amana aigi laptop se nungairaroi. Sunilgi tablet se oina purase. Hojik loina check amta tahose hayeng pugadabasingdo. Thawan script sing adu yengna ngasai mana ukiba Chanchan gi saktam adu ningsinglaklami. Sangoidagi taha thoglakpado mamita uraktuna script iba che sing adu paina mathanta momon nokjarami. Somesna nathanta momon ganoi dubo thabok soiniko. Seran turan music video ina namaga haniko. Nongale Thawan amadi magi kangbudo makhoigi short film ado namba hongnaba guest house adudagi laktuna Oja Bipin ga loinana Ojamanigi sangaida wari sanarami. Oja Khaspur Rasbarida haktengnana chalaga mafam adugi phibam sing ado yenglaga ahobagi location so yengjarurage. Aduga chatlingaida mafam chaba yenglaga thangtagi oiba video presentation khara sulaujaningi. Ojadagi mahiroi nupa ani nupi ani pibiba yagadra. Karigi yadani nakoine hekta pak lakpa ngambasu nate. Chatlingai sida thabak loisinba yaba loisinhawro noigisu. Mafam adugi maramdadi ibungo Bipinna wari lijarani. Asi hairaga sangoida lairiba magi mahiroi sing aduda onsilaga amuk hairai. Chanchan nangna luchingaga nauba thoithoiba Lilika noi marine. Oja Bipin khoiga Khaspur Rasbarida video khara namnanaba chatluro. Nakhoi Phirol Singh Thang Chungoi Ta Chung Singh su buko. Magi ojana hairakliba wa aduda Chanchan Thawanda haifet yenglai. Thawan so Chanchan da yenglami. Oja manina adudi gari ko nagadra. Aigi gari achawbase angang amada thawanjarage. Oja Bipinna Yarni da oja aigisu yaujari sine yarani. Chana thaknabaga loina yaurabani oja. Phare. Chanchan hoi makhoigi mapot machai sing puthoraktuna thorakle. Thawana magi gari maningi thong adu hangtoklaga Chanchan da wahaidi sudana hairaklami. Sida yarani ipan Bipin gi da tongjarage. Asi haiduna makhoi pulap Oja Bipin gi gari da tongki.
Somesna gari karamdaida Thawana tapna hairaklammi. Story se hongase hairo. Thawana Somesna yenglaka khumlaklami. Ngangi he. Makhoi ojamani gi sangaidagi gari singdo thogdoraktuna Khaspur Rasbari tamna laklami. Somesna thauri Thawana nakanda tongli. Thawan Somesna Janjan gi maramda wari saninglami. Adubu matang chadre. Sarurabaso magi marup Somesna phajana khumlaklaroi khanduna saramdre. Asum thaurakpana makhoi ki lakliba mafam adu yoraklami. Gate ta hainaduna manungda changlaklami. Makhoina koina chatuna mafam adu yenglami. Mafam adu ariba ningthausingne semlamba checkpoint sing amadi tek kairaba lanban kaya sulairi. Makhoi kharana mafam chaba amada ten khankatlami. Thawana mafam aduda sum yenglakpada napina isang sangna hauriba paklaba lampak macha aduda Janjan amadi maga lakminaba makhoi mari mafam adugi phajaba adu yengduna lairibadu uraklami. Makhoi mari gi manungda Thawana yengliba adudi Janjandani. Ihang hanglaba pak jawraba mafam aduda maning tamna humliba malangbana Janjan gi samlangsu joina baihali. Maga lakminaba sing aduga noktuna wari sanari amukso joina tarakliba samlang adu napada thekachari. Janjan gi matau adu Thawana thawai tana yengjari. Tanja aduda pharak taba advertise kumna Somesna Thawan gi lengjumda tharaklaga hairai. Thawan su khangduna khangyeng yengthorai. Director sir, Oja Bipin ga mafam asigi survey hause. Thawan Oja Bipin gi manakta changsilaklaga. Oja, mafam asigi survey hauselase. Angang singso 10 manung sida dress up ta holaga lehelase. Hoi hoi. Asi hairaga Oja Bipin na Janjan hoida 10 ta changlaga thangtagi fizol hongna ba hairami. Mafam aduda Thawan amasung Oja Bipin asum chatlaga Oja Bipin na mafam adugi Khaspur Rasbari adugi maramda wari liraklami. Somes amadi atai cameraman kharana video recording tawrami. Oja Bipin na mafam ase Kasargi ningthausingna makhoigi konung oikiba mafamni. Mafam asiga aikhoi maitai singa yamna mari leire. Maitai ningthau Modu Chandragi macha ibema Indu Parba asi Kasargi ningthau Krishna Chandrada mapa ibungona lam anigi mari phananaba thajaki. Mafam asida makhoigi konung oiki. Indu Parba asi masak matau yamna phajai hai. Laima Indu Parbana Manipurdagi Rasila so mafam asida oja kauduna Kasari singda tambiki. Laima Indu Parbana mafam asida Kasari ningthau Krishna Chandragi laima oiraba matung Maitai ningthau machin mana Georgette Margit so tongan tongana Maitai gi ningthau khuba munabagi lalhauda mafam asida Kasar ningthau gi mateng lawba laki. Ningthau Georgette Kasar ningthau Krishna Chandragi mateng pangbugi Kasargi lam Sonai Jaribon Gumra Jalanpur ase ningthau Georgette piduna ningthau Georgette na panki. Ningthau Krishna Chandrana landa sikraba matong Laima Indu Parbabo masana yadana ningthau Krishna Chandragi manaw ibungo Gobind Chandra Hasnuna namduna magi taloi oi hai. Masigi matang simadi kitang discuss tawne. Aduna subject to correction. Thawan chatna Oja Bipin hariba sing adu munna tasili. Somesoina nakanda chatna video namli. Oja Bipin na makha taraklami. Maitai ningthau Modu Chandragi macha ibema Indu Parbabo. Mapuroiba ningthau leitraba matung Manaw Gobind Chandrana namduna lawnaba tawi haiduna. Matam aduda mafam asida awalangi lan chalaktuna leiba ningthem Gambir Singna Gobind Chandrabu Khaspur Rasbari hairiba mafam asimaktada hatki haina thajane. Masigi matang asini aina discuss khara tawnai haibasi. Matam adu Manipurda chahi 8 khuntaku thokiba matamni. Ningthau Gambir Singna Gobind Chandra halaga Kasargi ningthau paring loisinki haina thajane. Mafam adu survey khara tawraba matung Thawan hoi ariba lanban amagi manakta makhoigi short film adugi ahanba sin matek ama namba hongnaba sem sarami. Thawana Oja mafam asida thangi thanglon lan thangi thanglon khara namlage.
ꯅꯨꯄꯤꯅ ꯑꯣꯏꯅ ꯊꯥꯡꯂꯣꯟ ꯑꯁꯦ ꯍꯥꯏꯍꯟꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯟꯆꯟ ꯍꯥꯏꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯆꯟꯆꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯆꯟꯆꯟ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯂꯤꯁꯣꯟ ꯐꯨꯔꯤꯠ ꯑꯁꯪꯕ, ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ, ꯆꯣꯏꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ, ꯑꯃꯗꯤ ꯈꯨꯠ ꯌꯦꯠꯇ ꯊꯥꯡꯁꯥꯡ ꯈꯨꯠ ꯑꯣꯏꯗ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯊꯣꯛꯇꯨꯅ ꯊꯋꯥꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯎꯕꯗ ꯊꯋꯥꯟ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯆꯟꯆꯟꯒꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯖꯕꯗ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤꯒꯨꯝꯅ ꯃꯇꯤꯛ ꯂꯩꯍꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯆꯟꯆꯟꯅ ꯍꯦꯟꯅ ꯃꯉꯥꯜ ꯄꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯆꯟꯆꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯕꯤꯄꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯜ, ꯅꯪꯕꯨ ꯍꯧꯔꯗꯕ꯭ꯔꯥ? ꯍꯧꯔꯗꯕꯅꯤ꯫ ꯏꯆꯥꯅꯅꯦ ꯂꯥꯟꯊꯥꯡꯒꯤ ꯑꯣꯏꯕ ꯊꯥꯡꯂꯣꯟ ꯈꯔ ꯍꯥꯏꯔꯁꯤ, ꯑꯇꯩꯗꯤ ꯅꯕꯨꯡ ꯗꯤꯔꯦꯛꯇꯔꯅ ꯇꯥꯛꯆꯔꯅꯤ꯫ ꯏꯁ, ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯐꯤꯖꯣꯜꯁꯤꯗꯤ ꯈ꯭ꯋꯥꯡꯆꯦꯠꯀ ꯁꯦꯠꯇꯨꯅ ꯊꯥꯡꯁꯥꯡꯒ ꯄꯥꯏꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯊꯋꯥꯟꯅ ꯀꯁꯥꯔꯤ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯟꯆꯟꯅ ꯇꯧꯒꯗꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯇꯥꯛꯄ ꯑꯗꯨꯗ ꯊꯋꯥꯟꯅ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯆꯟꯆꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯆꯟꯆꯟꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎꯕꯅꯤ, ꯑꯦꯋꯥꯔꯗꯀ ꯌꯥꯝꯅ ꯐꯪꯕꯅꯤ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗ ꯆꯞ ꯆꯞ ꯂꯦꯞꯄꯒꯤ ꯂꯩꯅꯥꯒ ꯂꯩꯕ ꯖꯥꯠꯂꯥ? ꯑꯩꯉꯣꯟꯗꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯖꯥ ꯗꯤꯔꯦꯛꯇꯔ, ꯑꯩ ꯈꯪꯖꯔꯅꯤ꯫ ꯁꯣꯃꯦꯁꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯑꯉꯥꯡꯗꯣ ꯍꯩꯔꯅꯤ, ꯁꯨꯇꯤꯡ ꯍꯧꯔꯁꯦ꯫ ꯁꯣꯃꯦꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯋꯥꯟꯅ ꯑꯦꯛꯁꯟ ꯍꯥꯏꯗꯨꯅ ꯀꯁꯥꯔꯤ ꯂꯥꯟꯕꯟ ꯑꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯟꯆꯟꯅ ꯊꯥꯡ ꯆꯨꯡꯒꯣꯏ ꯃꯔꯣꯜ ꯍꯥꯏꯗꯨꯅ ꯁꯨꯇꯤꯡ ꯍꯧꯔꯝꯃꯤ꯫ ꯆꯟꯆꯟꯒꯤ ꯊꯥꯡꯍꯥꯏ ꯑꯃꯗꯤ ꯁꯥꯊꯦꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯁꯥ ꯂꯩꯕ ꯈꯨꯗꯤꯡ, ꯆꯣꯡꯕ ꯈꯨꯗꯤꯡ, ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯍꯥꯏ ꯍꯨꯝꯅꯤ꯫ ꯊꯋꯥꯟꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯀꯠ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯠ ꯍꯥꯏꯔꯨꯅꯦ, ꯑꯉꯥꯡꯁꯤ ꯋꯥꯔꯅꯤꯌꯦ꯫ ꯁꯣꯃꯦꯁꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗ ꯊꯋꯥꯟ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯠ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯃꯈꯣꯏ ꯌꯦꯡꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯌꯥꯝꯅ ꯐꯖꯔꯦ, ꯄ꯭ꯔꯣꯁꯦꯁꯤꯡ ꯈꯔ ꯇꯧꯔꯒ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯟꯆꯟꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯌꯥꯝ ꯐꯖꯔꯦ, ꯏꯆꯟꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯈꯔ ꯌꯥꯎꯏ꯫ ꯏꯆꯟꯒꯤ ꯃꯤꯡꯗꯨ ꯆꯟꯆꯟ ꯍꯥꯏꯕꯅꯤꯀꯣ? ꯑꯁꯨꯝꯅ ꯊꯋꯥꯟꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯅ ꯍꯩꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ, ꯍꯣꯏ, ꯆꯟꯆꯟ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯋꯥꯟꯗꯤ ꯆꯟꯆꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯋꯥꯟ ꯍꯣꯏ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯌꯦꯡꯒꯤ ꯅꯝꯒꯗꯧꯔꯤꯕ ꯆꯠꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯔꯤꯡ ꯄꯊꯥꯞꯁꯤꯡ ꯁꯦꯝꯂꯝꯃꯤ꯫ ꯊꯋꯥꯟꯅ ꯁꯤꯟ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯤꯜꯂꯛꯄꯗ ꯁꯣꯃꯦꯁꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯊꯑꯣꯏꯅ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯁꯤꯟꯁꯤꯡ ꯑꯁꯦ ꯍꯥꯞꯆꯤꯟꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦꯍꯦ, ꯅꯝꯗꯤ ꯅꯝꯂꯁꯦ, ꯑꯗꯨꯒ ꯍꯥꯞꯄ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯂꯣꯏꯔꯒ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯌꯦꯡꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯈꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨ ꯀꯦꯃꯦꯔꯥ ꯌꯦꯡꯁꯤꯟꯕꯅ ꯌꯦꯡꯁꯤꯟꯕ, ꯂꯦꯞꯇꯣꯞꯇ ꯊꯕꯛ ꯇꯧꯕꯅ ꯇꯧꯕ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯃꯦꯁꯁꯨ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯉꯤ꯫ ꯊꯋꯥꯟ ꯃꯤꯆꯥꯛꯂꯛꯇ ꯊꯥꯕꯜꯅ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤ꯫ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯁꯨ ꯇꯞꯅ ꯂꯦꯝꯅ ꯁꯤꯠꯂꯤ꯫ ꯊꯋꯥꯟ ꯀꯣꯐꯤ ꯑꯗꯨ ꯈꯤꯇꯪ ꯆꯤꯡꯂꯒ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯕꯥꯔꯥꯛ ꯇꯨꯔꯦꯜ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯃꯦꯁꯅ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯋꯥꯟ, ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯅꯪ ꯍꯥꯏꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯊꯋꯥꯟꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯈꯤꯕꯗꯨꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯦ? ꯁꯪꯒꯣꯏꯗꯒꯤ ꯃꯥꯅ ꯇꯥꯍꯥ ꯇꯥꯍꯥ ꯊꯣꯛꯂꯛꯈꯤꯕ ꯃꯑꯣꯡ, ꯏꯆꯝ ꯆꯝꯂꯕ ꯃꯇꯧ, ꯏꯪꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ, ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯏꯒꯤ ꯍꯧꯔꯛꯐꯝꯗ ꯑꯃꯨꯛ ꯇꯤꯜꯍꯟꯅꯤꯡꯂꯦ꯫ ꯊꯋꯥꯟꯒꯤ ꯋꯥ ꯑꯗꯨꯗ ꯁꯣꯃꯦꯁ ꯊꯋꯥꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛꯁꯤꯒ ꯌꯨꯝ ꯍꯟꯕꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯃ ꯄꯨꯔꯒ ꯍꯟꯕ ꯇꯥꯗꯣꯏꯔꯣ? ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯒ ꯋꯥꯈꯜ ꯇꯞꯅ ꯈꯟꯅꯁꯤꯀꯣ? ꯑꯣꯖꯥ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯁꯥꯟꯅꯐꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯅꯤꯒꯤ ꯃꯁꯨꯔꯥ ꯑꯗꯨꯋꯥꯏ ꯈꯨꯜꯗꯒꯤ ꯑꯣꯏꯗꯣꯏꯔꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯑꯣꯖꯥ ꯕꯤꯄꯤꯟꯗ ꯍꯪꯉꯒ ꯂꯣꯏꯔꯦ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯗꯗꯤ ꯀꯃꯥꯏ ꯍꯪꯗꯣꯏꯕ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ?
ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯌꯦꯡ ꯄꯦꯁꯨ ꯄꯤꯔꯝꯗꯣꯏꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯃꯈꯥ ꯄꯣꯅꯤ ꯁꯤꯒꯤ ꯃꯔꯝꯗ ꯍꯪꯗꯣꯏꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯆꯍꯤꯗꯤ ꯅꯪꯅ ꯎꯗꯈꯩ ꯍꯜꯂꯝꯃꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ ꯁꯣꯃꯦꯁꯅ ꯑꯣ ꯀꯣꯐꯤ ꯍꯦꯛ ꯊꯛꯄ ꯂꯣꯏꯕꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯒꯦꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗꯒꯤ ꯊꯋꯥꯟꯒ ꯆꯟꯆꯟꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯗꯨꯅ ꯈꯪꯅꯔꯛꯂꯝꯃꯤ ꯆꯟꯆꯟ ꯑꯁꯤ ꯑꯣꯖꯥ ꯃꯅꯤ ꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯆꯟꯆꯟꯁꯨ ꯊꯋꯥꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯊꯋꯥꯟꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤꯕꯅꯤ ꯆꯟꯆꯟꯁꯨ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯋꯥꯟꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯑꯣꯡ ꯃꯇꯧ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯇꯕ ꯑꯃꯗꯤ ꯊꯋꯥꯟꯒꯤ ꯇꯦꯂꯦꯟ ꯑꯗꯨꯗ ꯆꯟꯆꯟꯁꯨ ꯊꯋꯥꯟꯕꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯅꯣꯡꯃ ꯊꯋꯥꯟꯒ ꯁꯣꯃꯦꯁ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯟꯆꯟ ꯀꯣꯂꯦꯖꯀꯤ ꯐꯤꯖꯣꯜꯗ ꯆꯠꯄ ꯎꯔꯝꯃꯤ ꯆꯟꯆꯟꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯜꯋꯥꯔ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯁꯦꯠꯂꯤ ꯑꯗꯨꯒ ꯆꯨꯅꯤ ꯑꯉꯧꯕ ꯌꯥꯜꯂꯤ ꯆꯟꯆꯟꯗꯨ ꯁꯝ ꯃꯅꯤꯡꯗ ꯄꯨꯜꯂꯤ ꯃꯌꯥꯏ ꯈꯥꯏꯗꯨꯅ ꯃꯃꯥꯡꯗ ꯈꯔ ꯊꯥꯗꯩ ꯕꯦꯒ ꯑꯃ ꯅꯥꯀꯟꯗ ꯌꯥꯜꯂꯤ ꯑꯁꯤꯕꯨ ꯆꯟꯆꯟ ꯅꯠꯇ꯭ꯔꯣ ꯁꯣꯃꯦꯁꯅ ꯃꯥꯅꯦ ꯒꯥꯔꯤ ꯍꯩꯖꯤꯜꯂꯒ ꯑꯝꯇ ꯈꯥꯝꯃꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯈꯥꯝꯗꯣ ꯈꯥꯝꯃꯣ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯀꯔꯟ ꯇꯧꯅꯨꯀꯣ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯈꯥꯝꯗꯣ ꯈꯥꯝꯃꯣ ꯁꯣꯃꯦꯁꯅ ꯆꯟꯆꯟꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯊꯋꯥꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈꯤ ꯁꯣꯃꯦꯁꯁꯨ ꯀꯨꯝꯂꯛꯂꯤ ꯆꯟꯆꯟꯅ ꯊꯋꯥꯟ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯗꯥ ꯊꯋꯥꯟ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯉꯁꯤꯗꯤ ꯁꯨꯇꯤꯡ ꯂꯩꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯂꯦꯞꯄꯦ ꯅꯣꯏꯗ ꯁꯣꯃꯦꯁꯀ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯅꯪꯗꯤ ꯀꯣꯂꯦꯖ ꯆꯠꯂꯨꯏꯔꯣ ꯍꯣꯏ ꯆꯠꯂꯨꯏꯅꯦ ꯅꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤꯖꯣꯜꯁꯤꯗꯤ ꯁꯜꯋꯥꯔ ꯑꯣꯏꯅ ꯁꯦꯠꯂꯤ ꯃꯅꯤꯄꯨꯔꯗꯗꯤ ꯐꯅꯦꯛ ꯁꯦꯠꯂꯤ ꯑꯩꯁꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯀꯣꯂꯦꯖ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯗꯥ ꯊꯋꯥꯟ ꯁꯣꯃꯦꯁꯅ ꯊꯋꯥꯟꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ